ꯀꯩꯅꯣ ꯇꯧꯕꯗꯣ ꯆꯥꯕꯗ ꯀꯃꯥꯏ ꯍꯥꯏꯗꯣꯔꯤꯒꯦꯅꯦ ꯆꯒꯠ ꯍꯥꯏꯕ꯭ꯔꯥ ꯆꯒꯠ ꯆꯒꯠ ꯆꯨ ꯃꯥꯟꯗ꯭ꯔꯥ ꯋꯥꯍꯩꯁꯦ ꯑꯗꯨ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯩꯅ ꯂꯨꯈꯝꯗꯨ ꯌꯩꯔꯛꯑꯅꯤ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯒ꯭ꯌꯥꯁꯇ꯭रिꯛ ꯇꯧꯋꯦ ꯆꯥꯔꯤꯉꯩꯗ ꯌꯦꯡꯉꯨꯅꯦ ꯆꯦ ꯍꯪꯉꯨꯕꯒꯤ ꯏꯔꯥꯅꯦ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯃꯃꯤꯡ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯁꯤ ꯀꯥꯡꯍꯧꯗ ꯌꯥꯝ ꯇꯥꯛꯄꯅꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯣꯛꯇꯣꯕꯁ ꯇꯧꯕꯤꯔꯛꯑꯣꯅꯀꯣ ꯑꯗꯨꯒꯤ ꯑꯣꯛꯇꯣꯕꯁꯁꯦ ꯕꯦꯕꯤ ꯑꯣꯛꯇꯣꯕꯁ ꯑꯃ ꯂꯩꯖꯔꯦꯀꯣ ꯑꯗꯨ ꯃꯣꯏꯅꯗꯤ ꯃꯦꯗꯤꯌꯝꯅꯤ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯒꯤ ꯑꯣꯛꯇꯣꯕꯁꯁꯦ ꯍꯥꯏꯗꯤ ꯑꯆꯧꯕ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯕꯅꯤ나 ꯑꯇꯩ ꯑꯇꯩꯁꯨ ꯍꯥꯞꯆꯔꯦ ꯁꯤꯅ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦꯀꯣ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯆꯤꯀꯟ ꯁꯣꯁꯦꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯣꯛꯇꯣꯕꯁꯇꯣꯀꯣ ꯑꯗ ꯌꯦꯔꯨꯝ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯇꯧꯖꯔꯔꯣꯏ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦꯕꯀꯣ ꯑꯗꯣ ꯆꯥꯕꯁꯦ ꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯅꯕ ꯇꯧꯔꯒꯦ ꯁꯤꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯗꯤ ꯍꯣꯔꯦꯟ ꯑꯔꯣꯏꯕꯗ ꯈꯤꯇꯪ ꯀꯣ ꯍꯥꯏꯗꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯏꯁꯩ ꯑꯣꯏꯔꯁꯨ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯏꯁꯩꯗꯨ ꯅꯪ ꯁꯛꯑꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯑꯅꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯌꯥꯔꯒꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯍꯧꯖꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯍꯣꯏ ꯍꯧꯖꯔꯒꯦ ꯑꯗꯨꯗꯤ ꯆꯥꯛꯁꯤꯗꯤ ꯅꯪꯅ ꯉꯥꯏꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯀꯨꯏꯒꯦ ꯌꯥꯝꯅ ꯁꯤꯅ ꯌꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯪ ꯍꯧꯖꯤꯛ ꯉꯥꯡꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯈꯟꯕꯗ ꯌꯥꯝ ꯋꯥꯕ ꯋꯥꯅꯦ ꯉꯥꯡꯕꯁꯦ ꯃꯇꯦꯛ ꯑꯃ ꯉꯥꯡꯉ ꯁꯨꯝ ꯂꯣꯏꯍꯟꯅꯤꯡꯕꯗꯣ ꯁꯨꯝ ꯁꯝꯊꯈꯤ ꯁꯤꯗꯤ ꯍꯥꯎꯔꯅꯤ ꯅꯪ ꯃꯥꯏꯗꯤ ꯆꯥꯎꯒꯦ ꯇꯧꯋꯦ ꯉꯁꯥꯏ ꯐꯅꯌꯥꯝꯗꯤ ꯆꯥꯎꯈꯤꯕꯅꯦ ꯊꯣꯡꯕꯗꯤ ꯄꯤꯛꯁꯟꯈ꯭ꯔꯦ ꯃꯥꯏ ꯐꯅꯌꯥꯝꯗꯤ ꯆꯥꯎꯈꯤꯕꯅꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕꯗꯁꯨ ꯌꯥꯝ ꯆꯥꯎꯈꯤꯕꯅꯦ ꯑꯗꯨꯒ ꯊꯣꯡꯉꯀꯥꯟꯗꯗꯤ ꯄꯨꯔꯥ ꯄꯤꯛꯁꯟꯈ꯭ꯔꯦ ꯍꯥꯏꯕ ꯊꯣꯡꯕꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯥꯝꯊꯣꯛꯑꯦꯕ ꯑꯗꯨꯒꯤꯔꯥꯅꯗꯤ ꯈꯪꯗꯦ ꯇꯞꯗꯤ ꯄꯤꯛꯁꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯐꯅꯌꯥꯝ ꯆꯥꯎꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯂꯩꯔꯨ ꯃꯇꯝꯗꯗꯤ ꯃꯃꯥꯅ ꯊꯣꯡꯉꯤꯅꯦ ꯀꯨꯛꯁꯤ ꯃꯃꯥꯅꯦ ꯃꯃꯥ ꯊꯣꯡꯕꯤꯔꯤꯅꯤ ꯌꯥꯝꯅ ꯍꯩꯅꯗꯤ ꯊꯣꯡꯕꯅꯦ ꯁꯤ ꯅꯪ ꯊꯣꯡꯉꯗꯤ ꯆꯥ ꯌꯥꯔꯣꯏꯍꯦ ꯑꯩꯕꯨꯗꯤ ꯁꯦꯡꯅ ꯍꯩꯖꯗꯦꯀꯣ ꯏꯁꯥ ꯍꯩꯇꯒꯤ ꯃꯤ ꯍꯨꯜꯂꯤꯅꯦ ꯑꯣꯏꯅ ꯃꯍꯥꯎꯁꯦ ꯀꯩꯅꯣꯗꯧ ꯇꯧꯅꯤꯅꯦꯀꯣ ꯀ꯭ꯔꯦꯞꯁꯀꯤ ꯇꯥꯏꯞꯇ ꯀ꯭ꯔꯦꯞꯁꯀꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯌꯥꯝ ꯀꯟ ꯀꯟ ꯂꯥꯎꯕꯗꯣ ꯃꯌꯥꯝ ꯃꯍꯥꯎꯁꯦ ꯌꯦꯟꯗꯧꯅꯗꯤ ꯇꯧꯗꯦꯕꯀꯣ ꯍꯥꯏꯗꯤ ꯀꯟ ꯀꯟ ꯂꯥꯎꯔꯒ ꯑꯩꯗꯤꯀꯣ ꯇꯤꯟ ꯐꯤꯁꯁꯨ ꯃꯥꯜꯂꯦ ꯑꯃꯨꯛ ꯇꯤꯟ ꯐꯤꯁꯀꯤ ꯇꯥꯏꯞꯇ ꯃꯍꯥꯎ ꯑꯃꯗꯤ ꯌꯥꯎꯋꯦꯕ ꯀꯧꯇꯥ ꯉꯥꯁꯦ ꯃꯅꯝ ꯑꯃꯗꯤ ꯆꯦꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦꯅ ꯃꯣꯏꯒꯤꯗꯤ ꯁꯔꯨꯛ ꯂꯧꯊꯣꯛꯍꯧꯗ꯭ꯔꯦ ꯑꯃꯅꯤꯕꯨꯗꯤ ꯈꯤꯇꯪ ꯂꯧꯊꯣꯛꯍꯧꯕꯅꯦ ꯀꯌꯥ ꯂꯧꯊꯣꯛꯇ꯭ꯔꯦ ꯃꯣꯏꯗꯤ ꯆꯥꯅꯤꯡꯗꯦꯅ ꯌꯦꯟ ꯑꯣꯏꯅ ꯆꯥꯈ꯭ꯔꯕꯅꯦꯕ ꯌꯦꯟꯁꯨ ꯍꯥꯎꯋꯦ ꯍꯥꯎ ꯁꯤꯗꯤ ꯃꯊꯦꯜꯁꯦ ꯌꯥꯝꯃꯦꯀꯣ ꯃꯌꯥꯝ ꯃꯊꯦꯜꯁꯦ ꯌꯦꯔꯨꯝꯕꯨꯔꯣ ꯑꯗꯒꯤ ꯃꯊꯦꯜ ꯌꯥꯝꯕ ꯀꯥꯟꯗ ꯆꯦꯂꯦꯟꯖ ꯇꯧꯗꯦ ꯍꯥꯏꯔꯛꯇꯦ ꯆꯤꯀꯟ ꯁꯣꯁꯦꯁ ꯑꯃ ꯆꯤꯀꯟ ꯁꯣꯁꯦꯁꯁꯦ ꯑꯩꯈꯣꯏ ꯆꯦꯅꯗꯤ ꯇꯧꯔꯣꯏꯁꯦ ꯍꯥꯏꯕꯅꯦꯕ ꯑꯁꯦꯡꯕꯩ ꯇꯣꯛꯑꯁꯦ ꯌꯥꯅꯤ ꯑꯗꯨꯗ ꯑꯩꯅ ꯀꯩꯀꯩ ꯈꯔ ꯍꯥꯞꯆꯤꯟꯁꯦꯅ ꯍꯥꯎꯋꯦ ꯑꯣꯛꯇꯣꯄꯁꯁꯦ ꯑꯣꯛꯇꯣꯄꯁ ꯅꯪ ꯂꯣꯏ ꯆꯥꯔꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯆꯥꯕꯤꯔꯒꯦ ꯈꯤꯇꯪ ꯆꯥꯔꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯛ ꯌꯥꯎꯗꯕꯤ ꯇꯧꯁꯤꯗꯅ ꯆꯥꯛ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯑꯃ ꯍꯣꯏ ꯆꯥꯛ ꯌꯥꯎꯗꯕꯤ ꯑꯝꯇꯪ ꯌꯦꯡꯖꯔꯛꯀꯦ ꯍꯥꯏꯗꯤ ꯆꯥꯛ ꯑꯃꯨꯛꯇ ꯌꯥꯎꯕꯁꯦ ꯆꯦꯂꯦꯟꯖ ꯇꯧꯁꯦꯕ ꯆꯥꯛ ꯌꯥꯎꯕꯁꯦ ꯆꯦꯂꯦꯟꯖꯇꯤ ꯉꯝꯖꯗꯦꯕꯀꯣ ꯉꯝꯗꯦ ꯍꯥꯏꯕ ꯑꯩ ꯁꯤꯁꯦ ꯉꯝꯗꯦ ꯑꯗꯨꯅ ꯆꯥꯛ ꯌꯥꯎꯗꯕꯤꯗ ꯑꯝꯇꯪ ꯆꯦꯂꯦꯟꯖ ꯇꯧꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕ ꯁꯤ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯩ ꯅꯍꯥꯟ ꯌꯦꯔꯨꯝ ꯊꯣꯡꯕ ꯅꯨꯃꯤꯠꯇꯨ ꯌꯦꯔꯨꯝ ꯈꯤꯈ꯭ꯔꯕꯅꯤ ꯃꯃꯥꯡꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯀꯥꯟꯅꯗꯦ ꯍꯨꯜꯂꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯏꯁꯥꯗ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯌꯦꯔꯨꯝ ꯌꯥꯝꯃꯟꯈꯤꯗꯅ ꯑꯗꯩ ꯀꯩꯝ ꯌꯥꯎꯗꯕꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯦꯔꯨꯝ ꯎꯕꯗ ꯈꯤꯔꯦ ꯍꯥꯏꯕ ꯁꯤ ꯃꯔꯨ ꯁ꯭ꯋꯥꯏ ꯊꯝꯃꯒꯦ ꯃꯇꯣꯟ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ ꯑꯃꯨꯛ ꯀꯥꯏꯗ ꯑꯩꯗꯤ ꯃꯔꯨ ꯂꯣꯏ ꯁꯥꯏꯖꯤꯟꯈ꯭ꯔꯦꯕ ꯑꯩꯁ ꯍꯥꯎꯂꯦꯅꯦ ꯑꯣꯛꯇꯣꯄꯁꯁꯦ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯋꯦ ꯑꯗꯣ ꯌꯦꯟꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯣꯛꯇꯣꯄꯁꯁꯦ ꯀꯧꯇꯥ ꯉꯥ ꯃꯥꯟꯗꯤ ꯅꯝꯃꯦ ꯀꯧꯇꯥ ꯉꯥ ꯃꯍꯥꯎꯗꯤ ꯈꯤꯇꯪ ꯅꯝꯃꯦꯀꯣ ꯆꯥꯕ ꯃꯇꯝ ꯀꯟ ꯀꯟ ꯂꯥꯎꯔꯒ ꯑꯗꯨꯒ ꯇꯥꯡꯁꯨ ꯇꯥꯡꯉꯦꯕ ꯑꯣꯛꯇꯣꯄꯁꯁꯦ ꯍꯥꯏꯗꯤ ꯄꯥꯛꯅꯁꯨ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ
दुकान में देते याउदी दुकान में तो याउदी कोई फनाम चचौरेबा अमता याउरमदेबा फ्रोजन फूड से सोसेस कुमरे फंग हाइतारे सी फूड फमसे यामे चलेदो अमता याउरमदबिने अदुगी अरोइबदा सिजमैद अमतंगदे याउरम हाइतारे अदगी सिस्टर अमा थेंगनरे दे मागा दुम लिकै हाइनरगा बेबी तो लेरमद्रबा हाइतारे अदु बेबी चनिंग बेबी तो ऑक्टोबस से अमुतन हुचन दिया है बतारे मादे सिना खरा मीडियम साइज होइबा हाइतारे अदु बेबी दु नम कितंग होंग लुपा साम सनी की ममनीदा बेजु खेनाबा नतेबा साम खेना अदु लेरमदबदुदने मेरा मोय तौजैसे मयामना साबिरो हाइबदो अदुदुगी थोगी थिजामनिको ऑक्टोबस साबिरो यंगजगे न हाइबदो अदुदुगी कुसारा छोरी छोरे कुमना सादमने अदु फंगदे हाब गुलाम जोकदमने हाब दंग साइदो असौदो फंगदमिना फजरोइबा सिसु यानिदा पिकमले महौ कमान तौजानो महीजा मथंगी सोसेस ला तो हाइजो इंचलगा जगह सिमा अरे फ्रोजन पूजा खनाओ कम लाबने हाब अरे याम तो तबी जे दोरे केनो नों फादुक साम नों फादुक साम कचो बाजे महौ को ओइनमने हावे हाइजन बइदी नते हाइजन बइदी मालम दे माले तामिना कांग खांगनि अखिनाम नम सादेना तो बस साके साके हादो अइनको अखोइ सेजे सुम इसै सअनिंग जतै नतेबा वाजैना इसै सुम सअनिंग बाइजे इसै हाइमनिना तो मुबांगी नमादा हाइफे ताजनिंग बदैजो थोक्सनिंग बदो अदुगी ममांगी आमा मुबांग तौगिबदो यानाना ये मपुम तौगिबदो मादि इसै नमना सअनगिबदा हाइता मयामना सुम सिबिजना फजै को लाइबेरपदो खंगौदना हाइजलपदने खोजम साउखिबदो अलो खंगौदा हाइजले अदु मतम दाइदि मुबांग ओरगसु काय काहेना नम्बो को बाहि जुबैजो आई कुमांग ओरो तारगा याम फजगिदबमदि ओइबे अदुगी वीडियो दो माइगदो मुसलगा kokna ku so ma alu da ngamu mo ko emange ngamu mo kai ja ena mai nangi do video di oi mu adum hai dai dum thaga sagi budage maka dum sambara ko ne ba masi sa sam thulu bi ta to sa su yam do ma wa khan na ndi challenge ko ma de ko chin ka re ai po re ado challenge la to je ji ade la sa wada adu na ma jin hore je powder ha do option ge ma tiyo ya man ne sa mon kang ba hai jan ni la to se na kara ngam dam ya ba jo ai buli tam sa sala kan ko chi wan e bo do te ma tiyo ge ja ba o mo hor e di ta mom de adu sa sala kan ba ana sa ko mo de ka sa ba nong ta yu ji ja ta da ngai ta weather jam ti ngai ji long ga nun tham da ka ti la ni nong ta ni sa ga sa sin ba ne mai tai chi yo ko fu de so yin ma ri ga ai ka hok te ba ko oi ro da thân mỏ không xin mà phải mà được sân nó tao xong vẫn lâu rồi sai với đâu ạ có sữa mà chắc là lò đó ngasa ha mà được seafood rồi có đó mà nông kunam gì đi seafood oi vậy nè ở đây ai mà ta cái cũng là mấy được sang tuổi thì mang ngã rồi kém sao mà thôi mà mình tàu ở đây mà mít cái cá nó cổ thối này có October से मम्मी पान में ai ho da ba phai मम्मी तुम को ma ni am jing ai da sa ba ya da ba yam yaw ya October thong ma tam da ya wai hai da au du pa dam ko ni tara su bro ha to min tara hi ba tara muk ma lai ta yam gim ne baby October su yaw ya da gi small size da pit ta bi dai ta medium size ma ni medium ni ha ga masa su yaw sal ba masa yaw sal le baby October baby October se si oi ai si masa nga thi ba
진짜 묵등도 훅빠 누가야 되고. 어떻게? 너무 삐만 그래요. 아, 너무 심수수다. 지금은 랭글랑 없었잖아요. 난 남아도 나쁜 거던데. 나 벌써 다 독대 안 해요. 아주 어떻게 게 너무 나쁘다. 너가 나오고 싶다도. 하우 비싸면 그 그냥 시에는 따로. 20비싼 밤섬 그래 짜로. 싸로야. 아이 지금 다 다르겠고. 지금 다 다르겠고. 노이나. 그러니까 이번에 ngasi디 하우 비싼 개가 있어. 한 방도 만들다. 마네 걔노도. 어때? 나더라. 어때? 메이티에 노이도 비싼 인가봐. 어토버스 메이디 빠 야우 그 마나 강도 너비래봐. mấy giờ đi học rồi à? 하우. Drive rồi khăn ngủ buổi học anh. 머리 마랑 매암도. Sao? Cả sao? 국부대 쌍도 많다. 가야 또 이런 거 하오네. 나오나. 아, 근데 다 비가 너무 늦은 제 없다. 얼마 하고. Nó có mấy cái hè. Chắc nó học nhưng mà 이거 왜 왜냐? 아 이게 선기 때부터 이거 또 싸우다. 그만 하이드리기네. 쩌긋 하라. 저거 또 làm chúng mình rồi quay giờ. 아 너무 야오려. 그거 또 탐들 게 아니 식구도 시절 막 같은 거야. 별로라 거기 많이 분화하고 좋아야 되면서. 그걸 뭐 한참 더 하려 해봐. 아니 너는 그냥 막 칼라가 sacrifice 또 비니. 뭐지 근육 상뭐 강근이 뭐 미자오니 봐. 근육이 뭐지 상해 봐. 그린 상 뭐에 싸우고 쌍이지? 근데 양념이 그 상아 봐. 너 싸 때문에 싸는 거니 뭐데 양념만 상저에서. 지금 저희 있는 까니다. Rồi. Nó hai con rồi tuổi gì? Nhưng mà lấy mấy em dùng lấy ai dùng lấy chưa? Cả đây đến người ấy thì khẩu thứ là tâm nè. Nó đúng tiền nó tầm nó sao mà sáng gì? Tiền thế hai là phần tập à? 무슨 게 빡빡 타는 거. 아니 지금 어떻게 아무 짱이 아니 나네 빡빡 왜 뭐 살짝 분가닥 뭐 받는 또 타는 거 뽑자. 그러다 저기 진짜 하라. 신이 어떻냐. 또 그래. excuse me. Tôi thay thật lạ lên nè. Được không tôi gây ra nè. I'm sorry, we are the gastric. Trai ngày điều này chị. 한국에 하면 이것이 하면 땀 기배를 하는데 더보게. 폭탄 아니죠? 아이고 하면 게는 폭탄 해야 돼. 짜증이네. 짝짝한 남자. cái đó gì chứ vậy là nó xa rồi mình tao với chị em nó xa rồi mà lu chứ không ấy phải làm này được. Cái gì đó. Lúc mà tung hơn nạp sang thì bạn. Tung tránh ra được. cái đó may này nè. còn không gì. còn cũng em đâu đâu. Anh này không biết là sẽ thế mà không được. không có với gì là nè. Vậy em xin mình cần cái điều là mỗi đi cần thế gì còn không em tao. không nè bây giờ. Vậy là thằng quý này nè. Rồi, gì vậy? Bây giờ em không mà làm luôn anh giận rồi. Em thằng này nhỏ. Không mà ra thằng gì mình. Nó muốn cái nên sao thì thằng nó thọ. Nên là cái nhang không có sao cái hai thau gì ngầu vậy đi hai là bà. Hiện ra chỉ mà các em nó có thau đúng ngầu hai cái hiện ra thằng cái đúng mà ai dùng cái tận người giờ mà các chú các bạn cũng không ngu vậy. Nó thau ngầu hai cái nó. mình người ra xem mà có phục là bà. mình cần được rồi thần đua tại mình người ngon mà khác hàng kia rồi. ai ơi nó ngon vậy cả. Thì ra không ngủ vậy ơi nó làm mà tạo vào cái. Ôi nó tơi rồi. Hàng của nó có làm rồi nhỉ? Đúng này chứ. Không là anh tìm chơi gì? Không được ra không ngủ này. Không được khi ta đi ai ơi trăng sợ đấy.
ꯆꯥꯁꯤꯜꯂꯣ ꯑꯗꯨꯅꯤꯗ ꯉꯥꯏꯇꯣ ꯑꯩ ꯌꯦꯟꯗꯤ ꯆꯥꯅꯤꯡꯗꯦ ꯊꯦꯡꯅ ꯑꯩ ꯌꯦꯟꯗꯨꯕꯨ ꯆꯥꯈꯤꯗ꯭ꯔꯣ ꯆꯥꯁꯤꯜꯂꯨ ꯀꯩꯅꯣ ꯌꯦꯟ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯑꯩ ꯆꯥꯗꯧꯕ ꯌꯦꯟ ꯆꯥ ꯐꯨꯒꯠꯂꯛꯑꯅꯤꯕ ꯆꯥꯅꯤꯡꯗꯗꯤ ꯊꯝꯃꯣ ꯅꯪ ꯆꯥꯒꯦꯕ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯉꯝꯃꯒꯗꯤ ꯌꯦꯡꯉꯦ ꯑꯩ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯆꯦꯂꯦꯟꯖꯅꯤꯀꯣ ꯑꯩꯈꯣꯏ ꯇꯧꯅꯩꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩ ꯍꯥꯏꯕ ꯀꯥꯎꯕꯅꯦꯕ ꯑꯩꯅ ꯉꯝꯃꯅꯤ ꯍꯧꯖꯤꯛ ꯍꯥꯏ ꯌꯥꯔꯦ ꯑꯩꯗꯤ ꯀꯩꯅꯣꯕ ꯇꯧꯔꯤꯁꯦ ꯅꯪ ꯃꯃꯥꯏꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯁꯤꯜꯂꯛꯑꯒꯦ ꯑꯩ ꯈꯤꯇꯪ ꯁꯤꯠ ꯅꯥꯟ ꯆꯥꯊꯣꯛꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯅꯠꯇ꯭ꯔꯒ ꯁꯣꯔꯣꯛꯀꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯕꯤꯗꯅꯀꯣ ꯏꯁꯤꯡꯗ ꯀꯣꯠꯂꯒ ꯍꯩꯅꯕꯤ ꯑꯩꯁ ꯌꯥꯖ ꯌꯥꯖ ꯑꯗꯨꯅ ꯉꯝꯃꯣꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏ ꯌꯥꯔꯦꯕ ꯆꯦꯂꯦꯟꯖꯅꯤ ꯍꯥꯏꯈꯤꯗꯥꯏ ꯅꯪ ꯉꯁꯥꯏ ꯆꯦꯂꯦꯟꯖ ꯊꯨꯗꯤ ꯊꯨꯅ ꯆꯥꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯈꯪꯍꯧꯏꯗ ꯅꯪꯅ ꯉꯥꯡꯕꯗꯨꯗ ꯑꯩꯅ ꯇꯥꯈꯤꯗꯕꯖꯥꯠꯅꯤꯅꯦ ꯌꯥꯝ ꯑꯣꯏꯅꯤꯡꯕꯗꯣ ꯅꯪꯅ ꯉꯝꯃꯛꯄꯩ ꯌꯦꯔꯨꯝ ꯋꯥꯠꯂꯤ ꯌꯦꯔꯨꯝꯗꯤ ꯄꯜꯂꯛꯑꯅꯨ ꯑꯩ ꯌꯦꯔꯨꯝ ꯌꯥꯎꯗꯦ ꯑꯩꯒꯤ ꯂꯤꯁꯇꯗꯤ ꯌꯦꯔꯨꯝ ꯌꯥꯎꯗꯦ ꯆꯥꯛꯈꯨꯝ ꯑꯃꯅꯤꯗ ꯂꯣꯏꯕ ꯄꯣꯠꯁꯤꯕꯨ ꯁꯤꯕꯨ ꯌꯥꯎꯔꯤꯖꯥꯠꯂꯣ ꯌꯥꯎꯔꯤ ꯉꯥꯏꯈꯣ ꯄꯤꯇ꯭ꯔꯨ ꯄꯤꯛꯄ ꯑꯃ ꯌꯥꯎꯔꯝꯃꯦ ꯉꯥꯏꯈꯣ ꯑꯩ ꯄꯤꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯆꯥꯖꯔꯣꯏ ꯑꯩ ꯆꯥꯅꯤꯡꯗꯦ ꯐꯅꯌꯥꯝ ꯑꯩ ꯎꯏ ꯆꯥꯈ꯭ꯔꯦ ꯑꯁꯦꯡꯕꯩ ꯎꯏ ꯑꯁꯦꯡꯕꯩ ꯆꯥꯅꯤꯡꯗꯦꯕ ꯌꯦꯔꯨꯝ ꯌꯥꯎꯔꯤꯌꯦ ꯑꯩ ꯎꯏ ꯑꯩ ꯑꯅꯤ ꯁꯤꯗ ꯌꯥꯎꯔꯤ ꯑꯅꯤꯗ ꯉꯥꯏꯔꯦ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯍꯥꯞꯄꯨ ꯌꯥ ꯆꯥꯕ ꯅꯨꯡꯉꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯌꯥꯎꯗ꯭ꯔꯦ ꯇꯨ ꯑꯇꯩꯗꯤ ꯑꯂꯨ ꯑꯃ ꯑꯩ ꯀꯌꯥ ꯑꯃꯗꯤ ꯆꯥꯅꯤꯡꯗꯦꯕ ꯌꯥꯎꯔꯝꯃꯅꯤ ꯆꯥꯕꯗ ꯐꯅꯌꯥꯝ ꯆꯥꯔꯤ ꯀꯩꯅꯣ ꯌꯦꯟ ꯂꯣꯏꯅ ꯉꯥꯛꯇꯅꯤ ꯆꯥꯏꯁꯦ ꯈꯪꯗꯦꯗ ꯑꯌꯦꯡꯕ ꯃꯤꯅ ꯈꯪꯉꯝꯃꯅꯤ ꯀꯅꯥ ꯆꯥꯒꯦꯗꯣ ꯅꯪꯅ ꯑꯣ ꯄꯪꯍꯥꯏ ꯂꯦꯝꯖꯜꯂꯦ ꯍꯥꯏꯖꯤꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯆꯤꯟꯗ ꯅꯝꯁꯤꯜꯂꯝꯒꯦ ꯁꯤꯁꯦ ꯂꯦꯝꯖꯔꯁꯅꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯉꯝꯗ꯭ꯔꯦꯕ ꯆꯥꯕ ꯑꯍꯥꯎꯕꯗ ꯑꯍꯥꯎꯕ ꯄꯥꯝꯕꯅꯤꯅꯦ ꯑꯍꯥꯎꯕ ꯑꯃ ꯍꯥꯎꯇꯕ ꯑꯃ ꯄꯥꯝꯃꯗꯤ ꯐꯗꯧꯕ ꯁꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯝꯃꯣꯀꯣ ꯁꯤ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯔꯒ ꯃꯥꯜꯂꯦꯍꯦ ꯑꯃꯨꯛ ꯈꯪꯉꯝꯒꯅꯤ ꯃꯥꯒ ꯑꯩ ꯆꯥꯃꯤꯟꯅꯕꯗ ꯀꯅꯥ ꯆꯥꯛꯈꯨꯝ ꯄꯤꯛꯏ ꯀꯅꯥ ꯆꯥꯎꯋꯤꯗꯣ ꯑꯩ ꯆꯥꯛꯈꯨꯝ ꯄꯤꯛꯄ ꯍꯩꯇꯦ ꯑꯗꯨꯕꯨꯛꯇ ꯌꯥꯝ ꯆꯥꯎꯕꯤꯗ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯇꯤ ꯆꯦꯂꯦꯟꯖ ꯍꯦꯛ ꯇꯧꯕꯗ ꯉꯝꯅꯤꯕ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯌꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯪ ꯇꯧꯕꯗꯣ ꯃꯌꯥꯝ ꯌꯥꯎꯗꯕꯤꯗ ꯑꯇꯩꯗꯤ ꯌꯥꯝ ꯌꯥꯎꯕꯗꯤ ꯉꯝꯗꯦꯕ ꯑꯗꯨ ꯃꯍꯤꯗꯨ ꯍꯦꯛꯇ ꯍꯩꯊꯔꯒ ꯇꯣꯠꯊꯔꯛꯀꯗꯕꯗꯣ ꯀꯤꯖꯩ ꯍꯧꯅꯨ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯁꯥꯊꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯇꯧꯁꯦ ꯍꯥꯏꯔꯛꯑꯔꯣꯏ ꯆꯥꯛ ꯆꯥ ꯌꯥꯝ ꯃꯣꯠꯂꯛꯀꯅꯣ ꯅꯪ ꯅꯤꯡꯁꯤꯡꯉꯨꯀꯣ ꯆꯠꯂꯦ ꯑꯩꯅ ꯅꯨꯡꯕꯨ ꯅꯨꯡꯁꯤꯌꯦ ꯆꯥꯕꯤꯔꯒꯦ ꯆꯠꯁꯤꯜꯂꯣ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯉꯥꯡ ꯃꯆꯥꯅꯤ ꯑꯣꯛꯇꯣꯄꯁ ꯃꯆꯥ ꯌꯥꯎꯗꯣ ꯃꯌꯥꯝ ꯃꯣꯔꯣꯛ ꯀꯩꯝ ꯊꯥꯛꯆꯗꯦꯕ ꯃꯣꯔꯣꯛ ꯊꯥꯛꯑꯒꯗꯤ ꯆꯥ ꯉꯝꯃꯔꯣꯏꯅ ꯃꯣꯔꯣꯛ ꯍꯥꯏꯔꯒ 3x ꯁ꯭ꯄꯥꯏꯁꯤ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤ ꯑꯁ ꯑꯩ ꯈꯤꯔꯦ ꯃꯣꯔꯣꯛ ꯑꯃ ꯆꯥꯁꯦ ꯑꯩ ꯈꯔꯒ 3 ꯁ꯭ꯄꯥꯏꯁꯤ ꯎ ꯌꯥꯗ꯭ꯔꯤꯅꯦ ꯉꯁꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃꯅ 3 ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯂꯩꯕꯤꯔꯛꯑꯣ ꯇꯞꯄꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯣꯏ 3 ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯂꯩꯔꯛꯑꯣꯅ ꯇꯞꯄꯤꯑꯦꯕ ꯑꯗꯨꯗ ꯑꯩ 3 ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯂꯩꯕꯗ ꯑꯁ ꯁꯤꯁꯤꯗꯩ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯣꯏ ꯎꯕꯗ ꯀꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯁꯪꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤꯀꯣ ꯑꯁꯪꯕ ꯄꯤꯡꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ 3 ꯁ꯭ꯄꯥꯏꯁꯤꯗ ꯑꯩ 3ꯁꯦ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯁꯪꯕꯗꯨꯗꯤ ꯎꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦꯅ ꯃꯥ 3 ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄ ꯑꯩ ꯑꯗꯨ ꯎꯕꯗ ꯀꯤꯔꯦ ꯍꯥꯏꯕ ꯑꯗꯨꯝ ꯃꯁꯛꯇꯨ ꯎꯕꯗ ꯑꯩꯉꯣꯟꯗ ꯈꯧꯇꯛ ꯑꯃ ꯆꯥꯈꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯀꯤꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨ ꯂꯩꯕꯨꯗꯤ ꯂꯩꯕꯤꯔꯦ ꯎ ꯃꯣꯔꯣꯛꯕꯨꯗꯤ ꯌꯥꯔꯤꯕ ꯍꯣꯏ ꯎ ꯃꯣꯔꯣꯛ ꯎꯃꯣꯔꯣꯛꯄꯨꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯗꯨ 3 ꯁ꯭ꯄꯥꯏꯁꯤꯗꯣ ꯍꯥꯏꯗꯤ ꯎꯃꯣꯔꯣꯛ ꯈꯤꯇꯪ ꯆꯥꯔꯝ ꯇꯥꯔꯒꯗꯤ ꯈꯔꯁꯨ ꯐꯅꯤꯕ 3 ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯌꯥꯎꯈꯤꯕꯒꯤ ꯍꯦꯟꯅ ꯁꯥꯔꯤꯀꯥꯟꯗ ꯑꯃꯨꯛ ꯁꯥꯈꯤꯕꯗꯣ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯅꯪ ꯅꯨꯃꯤꯠꯇ ꯍꯣꯠ ꯗꯦ ꯇꯥꯍꯟꯈꯤꯕꯅꯦꯕ ꯑꯩꯅꯁꯨ ꯍꯥꯏꯖꯗ꯭ꯔꯥ ꯎꯃꯣꯔꯣꯛꯇ ꯇꯧꯒꯨꯝꯁꯦꯅ ꯂꯣꯏꯔꯦ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯗꯦ ꯑꯝꯇ ꯌꯥꯎꯗꯦ ꯃꯥ ꯃꯑꯣꯡꯗ ꯊꯤ ꯃꯥꯜꯍꯟꯗ꯭ꯔꯣ ꯂꯣꯏ ꯀꯣꯕꯤꯗ ꯈꯥꯎꯖꯤꯟꯈ꯭ꯔꯦ ꯑꯝꯇ ꯂꯦꯝꯗ꯭ꯔꯦꯕ ꯑꯩ ꯆꯥꯗꯦꯀꯣ ꯂꯦꯝꯈꯤꯕ ꯃꯥ ꯍꯥꯏꯕꯨ ꯂꯣꯏ ꯆꯥꯕꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯌꯦꯔꯨꯝ ꯈꯔꯒ ꯁꯣꯁꯦꯁ ꯈꯔꯒ
ꯀꯣꯕꯤꯒꯁꯦ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯍꯜꯂꯦ ꯍꯥꯏꯕ ꯁꯩꯗꯗꯧꯒ ꯃꯥꯜꯂꯦ ꯃꯁꯤ ꯑꯗꯨꯒ ꯃꯆꯤ ꯑꯃ ꯇꯣꯛꯈꯤꯕ ꯋꯥꯅꯤ ꯑꯩ ꯇꯁꯦꯡꯅ ꯆꯥꯖꯗꯦꯀꯣ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯤꯁꯦ ꯌꯦꯔꯨꯝꯒꯤ ꯇꯧꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯗꯦꯕꯀꯣ ꯑꯗꯒꯤ ꯉꯝꯃꯛꯇꯕ ꯉꯝꯃꯛꯇꯕꯗ ꯑꯍꯥꯟꯕ ꯇꯧꯈꯤꯕꯗꯣ ꯄꯣꯠ ꯈꯤꯇꯪ ꯇꯧꯕꯁꯨ ꯂꯣꯏꯁꯤꯟ ꯑꯗꯣ ꯉꯝꯈꯤꯗꯦ ꯁꯤ ꯍꯥꯞꯄꯝꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯁꯤꯠꯇꯤ ꯅꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯒ ꯇꯧꯕꯁꯨ ꯂꯣꯏꯁꯤꯟ ꯉꯝꯈꯤꯗꯦꯕ ꯉꯝꯗꯦ ꯑꯃꯠꯇ ꯉꯝꯗꯕ ꯉꯥꯛꯇꯅꯦ ꯌꯦꯔꯨꯝꯗꯨꯁꯨ ꯉꯝꯈꯤꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯗꯨ ꯉꯁꯤꯕꯨ ꯉꯝꯗꯕꯒꯨꯝꯕꯅꯤ ꯑꯇꯣꯞꯄ ꯈꯔ ꯌꯥꯎꯔꯦꯕ ꯑꯗꯨꯝ ꯆꯥꯛꯄꯨꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯁꯤꯠ ꯅꯥꯟꯅ ꯃꯃꯥꯡ ꯁꯨꯝ ꯂꯣꯏꯁꯤꯜꯂꯤ ꯑꯩꯗꯤ ꯁꯨꯝꯕ ꯃꯥꯜꯂꯦ ꯂꯣꯏꯁꯤꯜꯂꯦ ꯆꯥꯛꯇꯤ ꯂꯣꯏꯁꯤꯟꯕ꯭ꯔꯣ ꯆꯥꯛꯇꯤ ꯂꯦꯝ ꯊꯥꯗꯦ ꯍꯥꯏꯕ ꯑꯣ ꯍꯦꯟꯖꯥꯡꯒꯨꯝꯕꯗꯤ ꯈꯔ ꯆꯥꯕꯤꯗꯕ ꯋꯥꯅꯤ ꯃꯤꯗꯤ ꯍꯦꯟꯖꯥꯡ ꯌꯥꯝ ꯆꯥꯎ ꯌꯥꯝ ꯆꯥꯒꯅꯣ ꯍꯥꯏꯕ ꯑꯩꯅꯗꯤ ꯑꯗꯨꯒꯤ ꯑꯣꯟꯅꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯑꯁ ꯄꯨꯛꯀ ꯂꯣꯏ ꯊꯜꯂꯦ ꯁꯤꯗꯤ ꯄꯣꯛꯈꯥꯏꯒꯗꯧꯔꯦ ꯑꯗꯨ ꯉꯁꯥꯏ ꯍꯧꯕꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯍꯥꯏꯕꯗꯣ ꯏꯁꯩ ꯑꯝꯇ ꯁꯛꯁꯤꯔ ꯍꯥꯏꯕ ꯅꯠꯇ꯭ꯔ ꯃꯊꯪꯗ ꯑꯣꯏꯅ ꯁꯛꯑꯁꯤꯔꯣ ꯑꯩ ꯍꯧꯒꯠꯈ꯭ꯔꯒꯦ ꯅꯪ ꯑꯗꯨꯝ ꯁꯛꯍꯧꯔꯣ ꯅꯇꯣꯝ ꯁꯛꯅ ꯑꯗꯨꯝ ꯈꯨꯕꯥꯛ ꯈꯨꯍꯧꯔꯣ ꯃꯌꯥꯝ ꯏꯁꯩꯁꯦ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀꯤꯗꯤ ꯁꯛꯍꯜꯂꯔꯣꯏꯕꯀꯣ ꯃꯥꯁꯦ ꯆꯥꯛꯁꯨ ꯇꯞꯇꯥꯏ ꯆꯥꯁꯟꯕꯅꯤꯅ ꯋꯥꯁꯨ ꯋꯥꯔꯝꯃꯅꯤꯕ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯁꯜꯂꯦꯕ ꯑꯗꯨꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯔꯒꯗꯤ ꯁꯛꯍꯟꯖꯔꯛꯀꯦ ꯑꯗꯣ ꯏꯁꯩꯒꯤ ꯍꯥꯏꯔꯒ ꯏꯁꯩ ꯉꯥꯛ ꯇꯧꯁꯦ ꯍꯥꯏꯕ ꯍꯣꯏ ꯏꯁꯩꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯖꯔꯁꯨ ꯑꯩꯈꯣꯏ ꯏꯁꯩꯗꯣ ꯏꯃꯥꯟꯅꯕ ꯑꯃꯒ ꯇꯧꯔꯒ ꯆꯤꯟꯐꯥ ꯄꯨꯗꯝꯅ ꯇꯜꯂꯤ ꯍꯣꯏ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯩ ꯃꯤ ꯍꯣꯏ ꯃꯌꯦꯛꯇꯣ ꯁꯣꯏꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯒꯤꯇꯔꯒ ꯈꯣꯡꯉꯒ ꯅꯨꯡꯉꯥꯏꯖꯗꯦꯕ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯃꯒ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯏꯁꯩ ꯁꯛꯆꯔꯛꯑꯔꯣꯏꯒꯦ ꯅꯪ ꯑꯗꯨ ꯃꯊꯪꯗ ꯂꯥꯎꯊꯣꯛꯈꯤꯗꯥꯏꯅꯦ ꯍꯣꯏ ꯃꯊꯪꯗ ꯌꯥꯔꯦ ꯁꯛꯆꯔꯛꯀꯦꯀꯣ ꯑꯗꯣ ꯁꯣꯔꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ 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 ꯕꯥꯏ